Order yaudana printing press kharada bosem na lairik namnam lay. Aranba thawong asi bosem na numit humni gi manungda sengdorakadaba ne. AMMSO Board of Secondary Education Manipur bosem da lairik nambagi register tawraba. Lanai printing farm kharana chaliba academic session asige printing order fangdringaida. Authority yauna sendong yan minanaba huran minaba manba thawongda. Lona printing press kharada lairik namnam le haina wakat lakpadage. All Manipur Muslim Student Organization AMMSO gi President KS Ayub Sana press ta thadorok pachero laman haire yang silubada chumbo idam le haire sahi khudingi printing farm housing na bosem authority ga famina duna class 1 dagi 10 fawgi oiba tongan ba lairik sing namthok tu na mahiroi sing da fangal lewa nei aduda bosem gi hologram yauna printing press kharana lon lairik namlam liba simakte achokba crime ama nei khunai gi education asibu lalol pot amagum chathabani haina lawroi da bagi maram laite Board of Secondary Education Manipur bosem gi authority yauna hiram asida chauna senaram gani haina AMMSO na siana thajai haire cherola sina hairi bade AMMSO na lairiba makhaidi asigumba makhalgi crime ase maru phangna muthatriba phauba lanthengna ki gani haina laibak miyam da khangalakle loina na pumna makasige ultimatum authority oiriba bosem na numit humni gi manungda laibak miyam da hiram asigi matang da sengdokadaba nei Karigumba masibu taray na lawduna chamam na ba si Koghandrabade AMMSO na tumina yang duna laithogloy makata na democratic oy ba khongjang changsin na ba sem saba loire haire cherola sina hai puksel seng da ba sing na khuling duna laingak leba lamdam amadade asoi ba sing punna maril teng thok pa seng dok pangamdrabade saukhat lamjel da khunai maning halak bai ba se hauna sa nei nation ama human resource semgatuna ahong ba purak ke haidabade education gi tangai fadaba lai hai ba si mipum khuding mag na khanglabaso Masibu transparency amade accountability leiba loisang natraga body ama waina thambade aikhoi gi miyam na ngamdri haire cherola sina hai haukiba diket kaya pumba amade amot pa magum miyam na khana duna lagliba education system asida sumthongna ba maikai kaya dagi thoksil thorang yatmin na duna kanna honarabaso aranba thoksil natraga lana toksiluba miyoi yawrakpada puksel sengna laingak na mara leiraba authority adugi thauburel sing amade aranba soiba chathabada chenari basing Sairak matam sana fangandava sina lamdam asida laingak pasingda miyam gi thajaba lahende haire Myanmar lanmiga lalonglup ahumga gi marakta yanaba purakhidrei Myanmar laingak pairak liba military official singa makhoi gi mathakta lan hauriba lalonglup ahumga gi marakta China na arang famoiduna wari sanaraga waroisin ama puraknaba honarakpadage nakal ani gi marakta tha asigi kungani thoidage kunmari fauba numit humni chupna China ge kunmingda satharakiba Nakal ani gi ani super round gi peace talk ta yanaba purak pangam khidrei wari sanabasida Myanmar National Democratic Alliance Army TNLA amade Arakan Army gi mihut sing yauribane panba yabade lalonglup ahum sina haukiba October 13 tagi akan balan chatharakibane